अखोगी प्राइम मिनिस्टर से लागान अखोगी जिक्से ngarang mukta su khoi manipuri governor ga speaker ga khoi unaki bagi wafam singlari MLA kharaga su khoi masida khoi na lakchaning base mamang da khoi president's rule another 6 month amo khoi sangdarak basi sangdarak trikan gi ma oina have tara khoi gi hariba president's rule 6 months se kai ma sangdarak taraga su masigi 6 months se complete oi jikan da khoi manipur da popular government ama sungsoi soidana lakpa yai have gi post se khoi leader sing da photo ke pisole bani ikoi kui jubeda su yamna thuna khoi gi popular government ama laklaba yai have se dum phongdo ga su lai Hauzik Prime Minister lakani habagi koi pot nama kha hauzik se tawrei adoi tari Prime Minister lakpasida koi popular government se semang godori bra habisu prajagi wakalo da kitang hangba ya ba hangningba question angkhak su oiri sai matang de koi Prime Minister se if ta sengna laktar gadi Manipur da koi tonga mai project sangaba na tragana koi IDP sing unaba aduna side am da thamkhur kana Manipur da se president's role lai ba se koi lauto kanda popular government ama se lakpa yai hena khanbi rasi last one thamira mo sa tasing na hagre ngarang pung mari ta matam da koi gi speaker ka tanga rabni ji hingni je ko tai di MLA ni power like haibatai MLA bu ojeraga su ko ado MLA ama haibrani yaw male ado ga koi governor ko university masi prime minister lakpa gi matang da khana bu oigadori bra natragana koi gi formation of new popular government oigadori sab chana khang bu ji popu ngam nadri ado bu tasing na haga de hauje koi na popular government ama ngasai uje ge channa thambi gi ba maina ai koi mamang ge koi gi kana president rule je hek article 356 imposter ko manung du gi within 2 months tadum sem ge sem ba ya ba poni sem ne to me koi sem me masing si sure to mayam tawna legre ko ado hojik si prime minister la aga home minister la ta sem ngam dong nate hoi party gi leaders ki central party gi central leaders sing gi instruction mo koi gi kana khut yam yaw gani maram di national party sing se ai ko national party ma tekra leram ko dum khang bo u lai jai ko ado madu chap chana muk that aba ngam da bi pot amasu lai mo koi mayam na aduga ai koi na haijaning badi ai koi ta seng na di mo koi masin je thong mana da ba amadi kano de yengthina ba haib tare manung da aduga punsin bangam da buduna ngasi popular government do sem ngam da bani popular government ama sem bai se mo koi na pulo amato na punjal laga phamuna bagi post pam na bagi minister bird pam bagi taw pot mayam do kitang thadok na raba sacrifice kitang taw na ga lewa ki ni ko taw pot se krai de ga hore kamai loisan ni karam na loisan je ke koi punsin na basi mathau tai na mayam na re si madi chumma ne te te la laga so koi war su wana term si madi koi sumaina powerless oina elected amasu oi re na so haiba mayam mang da duga power su exercise taw ngam da kem thau ngam da leidu churuk pudi amuk tang wakhal kok chungjen minara kanda praja miyam ja chuk thina ware hojik se wada ba man bani adudi masigi por awa ba marak se akoina saruk yari haibe moda akoina miyam ji gi oina mihut ni tabak tawrage na hairaga constitution na pi budugi matungina akoi je miyam jena mikhal da mai pa laga mirep oi matung da akoi ngasidi miyam gi mihut aidu oirabani na akoi miyam na pami ba miyam gi sentiment kangna miyam gi kano interest akoi gi sagi chap moral responsibility sing dawraga tabak tawbuduni ko da ka le se na khalla kan da hai tare madu punjan na bagi pot ama laktri bawti ngasai gi pot se akoi popular government sem bagi asa ude hoi akoi tai koi handa ki September tha ji lo shalak pana traga theng abdo October manung da smaina lenga ama lak padi yai hana mayam haina bulai se sigi mayam haina question or be ji kuki gi mi chang ba man ba pollution mayam amana platform da wafring tring ngang hori se government jong sem gi drobra kaina ko adudi makoi kuki gi khali bali se sa pa kuki gi por irang lo hendra gadi mathangi lakpa kaino mayam de koi party gi plan policy gi matungina ai koina mu lenga chasan pa ga lo re koina mu gunda tharo lo re na taw khan ba man mi chu dum yaram dong maliko moi machine se maina keno tongdramni na then swai de koi kuki la lo wusingna kuki gi moi mission tara ni koin tam toriba makoi du ek government formation sem ba yaw traga na koi hat kani khut tha ga ne ki halli ne then madugi ki han madugi akoi na hagi potsi ngak pangami akoi tawi haibagi damak ta utna bai damak ta ne ba United Cookie Defense Army na kuki gi manung dadi clan da ching mane mo na umbrella do tupsal laga for better bargaining political power season na ba kuki na hairaga laibra thadong na chen thokhi bagi thadaugi hujiki kano ge leader manan hali se ko sinane lawi kare kangu chip na ga karem nari ba moida thit to pot mayam se then aduna khoi swai da mai magi community ge politics aruga community dugi mingdu da satin achaw mom tupa makha da khoi si goi challi si goi changwa si goi tupina wi aina achandra sai pak thor ken to mano pot sum lai ngai da si ge samana na irang sing jidum pak thok ki janum chaw to ki janu irang ni irang khoi na khoi ado khoi mathang tarak pota lakadu mathang gi term 2027 gi da election lai se masi ji matam chana pangthor ko ta ga khoi mai pa hor lore lewa kan da baina khan ba man me am ju uye ba then khoi ngarang han high court ki keno ma da
order amada hanagi mamangi government na ekhoi caretaker administrator thama myam lawthoga panchayat ki keno se tha taruki munung tawro kaina hai pot am leidana ko then masigi election se tawba taragadi hoji PR se lerga tawdi na tai jadong mande ai wakhan da ko then maram maduna adugi directive sing su fulfill oiba then government ama kairaga leibaga chamane hoji se ko popular government leitrabani na ta sengna haragadi kaiba na tagu resign tawbani harju kaiba ga mane government leite PR leiba isina masi su thamhouba aduna ta sengna haragadi koi ten je yamana koi kaino ani hat pai do ani palan baga hai balai dai ne adugi nauri maru na uchi ani si ugum ne moin to bogi pandam je dana pot chamana na masina kanna bagi pandam dai tare makoi ta sena hujikti koi popular government dum su kallage then koi kaino na high court na tarki ba direction su fulfill oina ba du praja miyam na su pami pot thungan bane na ta na bai koi ahum thokna yenga kanda miyeng se sumaina tawna bagi plan di mong de senba mali aduga government ama prime minister la aga semamba home minister la semamba haibdu ai thajaba leite makoi mayamna punjandragadi shanti hanjalatragadi prime minister imphal la ningdri haiba paw mu yauribni na haujiki keno se yengaga ai yoiba view opinion observation piba taragadi semgi budi oijanu miyamgi awaba kokpo oijanu miyamgi wakatfam leiba aduma government leiba pot amu oibadi aikoi praja mo ni khoju pami but adu madugi pami poto nakoi masen mayamduna wakhan puning chungjillaga thong manan tawdragadi aikoi na khalaju koina pamju tawdo poti moina ni do madugi potu phangningai leite aduna madugi pot prime minister lakpantaka laktaba madugi pot noina laktringai mamang dursu government je koi sembagi ayaba phange sem dore sina si oire haibase sem dore swam dore leire haibado sina si oire sina si toroni sina sini haiba chap chabado any xyz na moi jesnu praja ki akai ba kanam tal leite adugi potu uthu okanda ullaga praja miyamang manga thumako matamdani prime minister su lakhibi yai home minister su lakhibi yai government apabama semabu matungdadi santi su porkhibi yai natragadi government laitaba potsidi aikoi isagi mung manungda ai hingon samban manungsida haib tare akai atoi phatta haudi leiba mayam do mapan gi atop lamgi lakpa mi amana yenga kanoda observation piraga khangbaga imungduda dum leiriba awaba nangiba natraga nungaitaba fauri mi duna pirakpa comment ani duga khenaba lakani aduna PUCL gi report ki phayeng turing isalakba dumaina swai the observation view comment je politicians singna phayeng turing PUC khudakta topiro lewaki oina yenga kanda PUCL report semdoksi ena praja miyamna lawrokpa je adumain tawna lijat sajat mayam singche aduga platform da lepaga microphone mang lepaga praja miyam khuba khara khuba taba hauna khurakpagi nungai bagi poto da mondrang da wakhal sagat laga leiriba politician mayam do madugi wakhal nungai thadokpiu asengba praja miyam gi thamoi dagi khuba makol thok thok harauna maithongna mami tabado taana bokhona da mateng pangjan biu adu sumba aran ba wakhal mayam ma khallaga amana chingnara kanda aran ba thangdok thangjin tawnaga leibuduna democracy gi asengba wahan thok oiroi aduga tasengna constitution gi constitution right protection phangba wahan thok leiba aduga citizen gi koi gi right equally koi protect tawi constitution democracy lewak tadi adu elected members sing jina koi miyam digi mihut silakana awam miyam ko hondu ne habdo ngamdan lariba sing ngamna mun tahana hona biu na haiba wafam jina roi boina thamjagi